ngasi phongkiba tungan Manipuri siphong amasum thokkiba thawdo wathoksingi maruoibe I pausing khongasaraga Manipur top channel gi maikedi memna thamjage duga hanboina mem ngasi phongkiba siphongi editorial kalam dagi content amoina lokhosarakan memna thamjage duga thamjagidrib content asigi mamingsina Manipur dagi aphaspa lathoknaba paktak mihat ama ngai khigadoribra haiba content si memna thamjage Lebasigi Northeast State amasum Jammu and Kashmir lalhauba namthanabagi namada lisang sina salaidiba Armed Forces Special Power Act 1958 asi Draconian Act amani haina masibu repeal tawnaba Justice Jivan Reddy Committee na recommend tawudanatana international body kayana Act asibu repeal tawnaba kyarak hana Bharat Sarkar da khangalaglaba fawbada Bharat Sarkar na ngasi fawba lauthokdana Thambi base ek asibu enforce tawriba state singa sidagi misa myam kya yamna hat ki gadoribagi haibasi hangningai oi haba content amani Northeast state singi marak tagisu Tripura amasum Meghalaya dagidi ek asi lakthokre housing na amuk hawkiba December 3 da Indian force na Nagaland gi Mon district ki oting da coal mine thabak sururaga halakpa miyai taraga mari hatkiba thawdok matung Nagaland gi ek asi lauthoknaba committee amana yengsilagani haina Union Home Minister Amit Shah na khangalakiba laikre masimak Nagaland sarkar gi oinadi asaubo mai pakpa amani haina lawiyai Indian force na misam taraga mari halaba matungda center na ek asi lauthokpa yabra haina khanabagi poram Hainaraklibasi asina Manipur dagisu ek asi lauthokhinabagi damakta Indian force na misam kaya yamna hatkigadoribano haibasi thawdoksing asina hangningai oi mamangi chief minister o ibobina lusingba Congress sarkar matamda Imphal municipal area digi aphaspabu mayai hapliba disturb area status lauthokhiba dusu matamduda Kangla da leramba taragatare suba AR na Imphal East ki Bamon Kampu dagi thangjap Manorama bu farga nupi oibigi ikai kumnaba manghalaba matung tamthina hatkiba thawdo adugi matungdani Nagaland dagi aphaspa laukthonaba khanagadoriba sisu misam taragamari hatkraba matungdani Manipur yauna ek asi salairiba Northeast state singi miyam amasum lupkyan ek asi repeal tawnaba sangchilakiba khongjang asi ngasi ngarang tagi natre Khongjang asida security force ki saitheng kya amasu mayok nakhre aduba hawjuk pawba masi lengdana lairi lalhaubagi irang namthanabagi damak ek asi salaibani haiba tarabadi karigi damakta Northeast state gi hena mawis ki akanba irang lairiba Chhattisgarh thamdribano Chhattisgarh mawisna Bharat ki siphai kya tamthina hatliba thawdok singadu yengnarurabadi Northeast ta tholiba thawdo asi karisunate Chhattisgarh yauna Bihar amasum Nepal gi border oiba India gi state singda mawisna mapung fana control tawduna Bharat siphai sing sang mangamdaba mafam kya lairibani jaga sing aduda aphaspa thamnaba wafam kaya hawdoknarabasu mainland India gi political party sing amasum lengak pairiba singnadi lairadana security gi makok thongba official singna yamna kana yadri Thawong singa sina ek asi mainland India saksu manadaba Northeast state khaktada thamnabagi Bharat Sarkar gi akhanaba thawrang ama lairabra haibisi hangningai oidi state asida BJP no lusingba lengak sasan lakpadagi law and order gi phibam singthaningai oiba mongna fari haibisi lairiba sarkar si khaktana tana Union Home Minister Amit Shah amasum Prime Minister Narendra Modi yauna center gi leader sing yamna toina hairibani Santi mapung fana lairi hairiga karigi damakta aphaspa lauthoknaba khanadribano Tripura dagi aphaspa lauthokhibagi matangdari state adugi akanbi ihau amata laikide center na law and order gi phibam phare haidana lauthokhibani state asidana hawjuk phawba lauthoktribasina center na pamliba santi edu karamba makhalgi santino ek asi lauthoknanaba Bharat siphai singi paktak mihat ama sathagadaba wali hairibra haibisi Bharat Sarkar gi lisang sina satharakliba asina hangningai oire haiba ngasigi editorial kalamsi myamna thamjage amas myam lushilakpo ina ngasigi sanalebaki mapau myamna senjaramge myam loifok taminasi sanalebaki mapau Nepram Krishna Mohan Loiredako khadang thadaduna wajaw ngangbadi hande salibesai English inganiga kunga mathoisu loire hauzik lairiba BJP gi en berena lusingba sungsinabelenga asisu loiragumani Assembly election 2022 gi misang khom libani haina ngang nariba law nariba
ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯃꯨꯛ ꯐꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯤ ꯀꯥꯏꯗꯅ ꯕꯁꯟ ꯄꯣꯂꯤꯇꯤꯛꯁꯇ ꯀꯅꯥꯅꯁꯨ ꯃꯤꯠꯌꯦꯡ ꯊꯝꯅꯗ꯭ꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯧꯖ ꯁꯥꯔꯤꯁꯤ ꯍꯥꯏꯅꯔꯛꯂꯤ ꯀꯨꯝꯖꯥ ꯏꯪ 2020 ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯕꯁꯟ ꯄꯣꯂꯤꯇꯤꯛꯁꯁꯨ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅꯁꯨ ꯍꯧꯖꯤꯛꯇꯤ ꯕꯁꯟ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯗꯥꯡ ꯊꯥꯗꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯗꯤ ꯍꯟꯗꯦ MLA 38-39 ꯂꯩꯔꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯕꯁꯤꯗꯒꯤ 10-11 ꯍꯥꯞꯆꯤꯜꯂꯕꯗꯤ 92-93ꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯕꯥꯜ ꯁꯪꯂꯦꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯤ election haibisidi tamangamde aka akum naibani thagalaga tiki pijarak pasiyai hameng wainaba ayuki nunghogumbasu oirakpayai sambal mathakta phamlaga politics tawribani haina masana masabu social worker ni haijaba kokthong amasu lei tasengna grassroots tiki politics tawjarakpa kathokpaga loinana miyamgi sebar yaujaba sagani thakani khangdaba miyoidi ireibu lesilaktre hainari punama asigi apapata asum arangi wayeldi aikoi miyamna tawbatai aikhoida leiriba electoral rights niyam sumna sizinaba tangai phadi selthum mahimanai basana khoisak oiraga maduda thukhiduna aikhoigi phangliba right pu mantiknabadi asumba aphaba oiroi haibisimadi isumda sumgadaba mali mamang da lekhiba haujuk leiriba lenga government khudima tuminna amata lekhide matam dugi miyamgi yaifanaba thabak adumak tawki thabak tawdoba amata yawde apen penda apaphatagi wani haujuk leiriba BJP na lusingba lenga asisu tawba yaba thabak tawri kanana su tawde haidi lupa crore kayagi project pakhatli kaya amana sangakre uruyum tamkhibasu kok thongamani tawgani haina lauthokhiba thajaba pikhibasu masing khangpotre yamkhre adubu miyamna hairibadi oida padaba kaya haijinba tawshinaba namthak tawba tulsi mana tairen pung phai hekta saba sidi yaningdre taningdre khare sini tawgi budi lalhauba miyoi hatpa matamda gallantry award pirambuda haujikti drug phaba doina pire haina mamang sidi chief minister N Birena New Delhi da ki adubu drug phaba piki pe award gallantry oigera ama oigera kanadaba posak sejet oiramle hainarakli asida sunatana kharadi handokhibasu yawramale yamlaba drug phai kwamana mithamana polang phai phadab natti drug ki mayukta lan war on drug sathari adubu phakibi yamlaba drug amadi popi maru guli kwamana gi mapudi amata khangde lukhoksei jau phawbo mara leiramdre haina thadokhiba punamakna khanglibani taribani uribani phakiba yamkhraba drug makhal sing aduna kadaida thamliba powder na ata on khraba jala haina hangnaraglibasi sumdaba natti amaromda mamang sai English singaniga kungana thoigi April mayai wai COVID-19 lanthieng ahanba web kan khalakpa matamda sujaka ba sizinaruraba uful ngakthoknaba marks N95 sarga supply tawshilambagi asauba wathok thoki maduda yamna thauna leina vigilance and anti corruption police station medical department ki official khara famanga gi mapu singamadi miyoi kharagi mathakta FIR number 3 clause 4 2020 lokhatuna matam adumaktada singnaba substandard oibani haiba marks lising amaga saniga yankai N95 saba marks sample sama khongatle haina media da phongdonaki se minister N Birena lemna amata tharoi action lawgani haki matam adugi health minister L Kumar NPP nasu thizilagani haina laktoki adubu sahi ama hena thizilaba yengsilaba matungdadi suja kabani N95 sizinabani haiban singbagi khudam sangdam amata phangdre haina case adu loishinkhre marks adu suja karamdre haina phongdokre Suwaidani Loiredako Hainaraklibasi matam adugi political crisis fawbada loinakhiba marks ki watho aduda housing minister oiraba S Rajena kokphai karaba marks supply torambagi case lokhalubadagi minister L Kumar sien khibani NPP gi thawong asidi pathi komthida songthabani haina khibani adubu chief minister na medical amasum family welfare department ki minister in charge oiraba matam asidadi suja karami haibigi khudam sangdam phangkhidre marks suja karamdre tawbagi budi COVID-19 lanthenga mari renana mathau taba polam sing laibigi thabak thoram sing yengsinanaba COVID-19 medical materials
Management Committee amadi lauraba potlamsing adugi quality check taunaba tangai fadabasing khangdoklaga ayaba pinaba state technical committee semkhibani hairiba committee singa sina sukupna yengsilamgani maduda asoiba aranba thengnaramdaba natraga puthokpa ngamdaba oirambsu yai drug pharaga mapu khangdaba Imphal airport tagi phakhiba poppy maru kg lising mari bora samagi mapu khangdaba kwa mana polang pharaga mapu khangdaba kokthong ama lekre mamang saigi April 13 kalamasimaktada lemna tharoi manadi lainung yokre mapudi khangdri December 19 English inganiga kunda loire English inganiga kunga mathoina kamdauba haina sanalaibaki mapau senkhibani Aikoigi Minister N Birendi sengna haijaida khulai paibasing politics ta yaubirakanu Hauziki Manipuri khunai si lamyan bahizam irabona pamjarambadu oidre khulai paibasing haibasi mayekti sengna pandrabasu hauji Thawal district ki manungsanba hairo assembly constituency yauna mafam kyada election campaign gi iroinana nongmai kapna riba hatna riba aki akhang pokhaliba si politics ki marumda taunariba ngaktani haina lawi aduna khulai paibasing politics ta yobirakanu haibasi minister ki wafam adu ataidi lairadana political family faubana tabidre mawa lobidre haibadu ulle haibatai masamakna wazau ngangba phate haijarabasu khadang thadabadi lepti haina miyamna launari sinna panglaw lawba natte thabak oina onthokpa laingakni haijarabasu Imphal jiri lambi sembagi thabak numit chama gi manungda tawgadaba oina lawthokrabasu sahi taret haibadi numit lising ani ga sani ga yankai helaba phawba loidri aeroplane taba yahangani haikhrabasu port puba mi puba gari maning tamna satpa ngamdri amaromnana assembly election pangdokkodoriba Uttar Pradesh UP gi nongpok thangbada lupa crore lising kungani thoge sangwaga yankai sangna kilometer sahumga nifurom sangba Purvajal Express Way Prime Minister Narendra Modi na tonglakpa Indian Air Force ki C-130J Hercules aircraft landing tauduna hokiba November 15 da sangakhre hairiba lambi asi semna bukumja English ingani ga 19 gi July 13 da Azamgarh da urep tamkhibani sai ahumgi manungda haibadi numit lising amaga sama romgi manungda thabak loiduna sangakhibani kilometer sahumga nifu sangba aircraft taba yaba aero expressway semba sahi ahumda loisilaga kilometer saniga kun lom tamak sangba national highway Imphal jiribam lambi na numit lising ani ga sangwa phawba loisinba ngamdri honari mamangi lengak matamda saba horamlaba civil secretariat phawba loisinbagi matam tha aduna sahi mari di hokre hauji English ingani ga kunga mathoi loire lising ani ga kunga ni thoi hauragani election su irang su kankhalakli anaubo sahi asina kamdauba haibadudi yengki batai kumja English ingani ga kungani thoidi khangnare unare drug phai mapu khangde marks suja karamdre wazau ngangduna khadang thadabasu hande adubu election di hameng waina ba tagadra khangdri haiba ngasigi sanalaiba ki mapau ne pram Krishna Mohot ma'am senjagi aduga habjuki na di ma'am matang se lusinjaragi pathoksagi ba soiki bulan ki biyor si ma'am na ngakpi gine duga anawa update sing ma'am na pizaragi ma'am ngai mina sen su channel sigi mekedi ki tamjari and thank you.